ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯅꯦꯕꯀꯣ ꯃꯣꯏ ꯆꯥꯛ ꯀꯟꯅ ꯊꯣꯡꯅꯍꯧꯔꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯆꯥꯛ ꯆꯠꯅꯅꯤ ꯑꯩꯁꯦ ꯅꯣꯡ ꯃꯔꯛꯇ ꯊꯣꯛꯅ ꯂꯥꯛꯏꯅꯤ ꯅꯣꯡ ꯃꯪꯕꯅꯤ ꯑꯗꯨꯒꯤ ꯇꯨꯔ ꯁꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯅꯣꯗꯤ ꯈꯪꯗꯦ ꯀꯣꯂꯦꯖꯀꯤ ꯇꯨꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯍꯥꯟꯅ ꯁꯤ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯔꯝꯕꯅꯦ ꯂꯣꯏꯈ꯭ꯔꯦ ꯃꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯁꯨꯝ ꯅꯥꯄꯤ ꯈꯔ ꯍꯧꯔꯤ ꯆꯥꯛꯇꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯊꯣꯡꯍꯧꯋꯦ ꯑꯗꯒꯤ ꯑꯩꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯀꯩ ꯊꯕꯛ ꯇꯧꯅꯤ ꯑꯩꯅ ꯑꯗꯨꯒꯤ ꯁꯤ ꯇꯨꯔ ꯇꯧꯕ ꯑꯣꯏꯅ ꯅꯝꯃꯛꯀꯦ ꯇꯧꯕꯅꯤꯗ ꯌꯦꯡꯉꯣ ꯑꯗꯨꯝ ꯁꯤꯗꯩ ꯑꯃ ꯆꯠꯂꯒ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯍꯥꯟꯅ ꯒ꯭ꯔꯥꯎꯟꯗꯗꯤ ꯇꯧꯔꯝꯃꯦꯕꯀꯣ ꯅꯣꯡ ꯆꯨꯕꯒꯤ This is the view of the campus. ꯍꯥꯟꯅ ꯁꯤꯗ ꯇꯧꯔꯝꯕꯅꯦꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗꯣ ꯑꯗꯣ ꯁꯤ ꯅꯣꯡ ꯆꯣꯠꯄꯒꯤ ꯁꯤ ꯂꯝꯕꯤꯗ ꯇꯧꯋꯦ ꯁꯤ ꯑꯇꯩꯁꯤꯗꯤ ꯀꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯦꯝꯄꯁ ꯇꯨꯔ ꯂꯩ ꯁꯨꯝ ꯃꯃꯥꯡ ꯈꯔ ꯆꯠꯈꯠꯂꯒ ꯁꯨꯝ ꯒ꯭ꯔꯥꯎꯟ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯕꯣꯜꯒ ꯇꯝꯃꯤꯉꯩꯗ ꯆꯠꯂꯝꯃꯦ ꯁꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯁꯤꯗꯩ ꯆꯪꯗꯣꯏꯅꯦ ꯑꯩ ꯆꯠꯂꯒ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯅꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯂꯩꯈꯣꯝꯗꯤ ꯈꯔ ꯊꯣꯛꯑꯦ ꯑꯩꯁꯦ ꯊꯑꯣꯏꯅ ꯆꯠꯂꯛꯏꯅꯤꯀꯣ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗꯕꯁꯦ ꯁꯒꯣꯜ ꯂꯩ ꯁꯒꯣꯜ ꯂꯩꯈꯣꯝ ꯁꯒꯣꯜ ꯃꯣꯏ ꯉꯥꯛꯇꯅꯦꯕꯀꯣ ꯃꯣꯏ ꯉꯥꯛꯇꯅꯦ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯃꯥꯅ ꯈꯪꯗꯦ ꯁ꯭ꯀꯥꯏꯗ ꯂꯩꯔꯀꯣ ꯒ꯭ꯂꯣꯃꯦ ꯃꯣꯏꯗꯣ ꯀꯨꯀꯔ ꯑꯃꯈꯛ ꯊꯣꯡꯍꯧꯋꯦ ꯆꯥꯛ ꯔꯥꯏꯁ ꯀꯨꯀꯔꯗꯁꯨ ꯑꯅꯤ ꯁꯨꯗꯦꯌꯦ ꯑꯃꯗꯣ ꯊꯣꯡ ꯂꯣꯏꯔ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ ꯆꯥꯛꯇꯤ ꯂꯥꯝꯃꯦꯀꯣ ꯑꯩ ꯌꯨꯝꯗꯩ ꯆꯥꯖꯔꯝꯕꯁꯨ ꯐꯗꯧꯅꯤ ꯁꯥꯇ꯭ꯔꯗ ꯑꯩ ꯅꯍꯥꯟꯒꯩ ꯑꯃꯨꯛ ꯊꯦꯡꯅꯗꯦꯕꯀꯣ ꯉꯁꯤ ꯑꯍꯥꯟꯕꯅ ꯊꯦꯡꯅꯩ ꯃꯣꯏ ꯀꯣꯂꯦꯖ ꯄꯥꯛ ꯀꯥꯔꯛꯇꯕ ꯑꯗꯒꯤ ꯑꯩ ꯇꯥ ꯅꯨꯃꯤꯠꯇꯁꯨ ꯂꯥꯛꯇꯕ ꯑꯗꯨꯒꯤ today is the first time meeting them though it will be awkward ꯑꯗꯣ ꯁꯨꯝ ꯈꯟꯕꯗ ꯃꯤꯗ ꯀꯦꯃꯦꯔꯥ ꯊꯝꯖꯟꯕꯗꯣ that's why ꯑꯩ ꯁꯥꯏꯠꯇ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ ꯍꯣꯔꯦꯟ ꯅꯝ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯃꯇꯦꯛꯄꯨꯗꯤ ꯅꯝꯃꯛꯀꯦ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯤꯗ ꯑꯣꯖꯥꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯨꯅꯦ ꯆꯥꯛꯇꯤ ꯋꯥꯠꯂꯤ 12 ꯇꯥꯗꯣꯔꯦ ꯃꯣꯏ ꯆꯥꯛ ꯑꯃ ꯊꯣꯡꯍꯧꯔꯦ ꯔꯥꯏꯁ ꯀꯨꯀꯔꯗ ꯑꯗꯒꯤ ꯌꯦꯟꯁꯨ ꯊꯣꯡꯕꯨꯗꯤ ꯊꯣꯡꯍꯧꯔꯤ ꯉꯥꯏꯔꯁꯦ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯉꯔꯥꯡ ꯆꯥꯛ ꯆꯥꯅꯩꯗꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯕꯥꯅ ꯑꯗꯨꯒꯤ ꯉꯁꯤꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯅꯅꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯇꯧꯋꯦꯕꯀꯣ ꯆꯥꯛꯇꯣ ꯃꯣꯏ ꯑꯥ ꯊꯣꯡꯅꯍꯧꯔꯤ ꯅꯨꯄꯤꯉꯩꯅꯕꯨꯗꯤ ꯂꯧꯋꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯐꯪꯉꯤꯁꯤ ꯃꯄꯥꯟ ꯊꯣꯛ ꯐꯝꯃꯤ ꯃꯣꯏ ꯈꯔ ꯑꯗꯨꯝ ꯂꯥꯛꯅꯤꯗꯤ ꯍꯥꯏ ꯃꯤ ꯀꯌꯥ ꯁꯨꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯣ ꯋꯦꯗꯔꯗꯤꯀꯣ ꯍꯦꯛꯇ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕꯤ ꯐꯃꯨꯡꯗꯒ ꯂꯩꯔ ꯅꯨꯡꯉꯥꯏꯕꯤ ꯋꯦꯗꯔꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯑꯣꯖꯥꯗ ꯑꯣꯏꯔꯨꯔꯃꯤꯅ Gotta stop that you guys sini weather that's all bell tare my family gi tawdra tawdra si weather sida bu yong wai si live ne Happy birthday to
birthday ကကြမှာနေကြတော့ခုဘာကမ်တော့ခုနဒီဆိုင်ကြီး behind the scene စင်ကြတာခုဘာမ်တော့ခု 那那就写这么点不到了。사리암 해주는 거. 야야야 나 그죠. 아니야. 살짝만. 가보. 너는 이렇게 빨리. 끼워보잖아. 아유. 사기 한 장. 나는 시 잡아야 오지. 어디 엄마 뭐에 니그 tadi. 야말레 야말레 거. Sampai silo, sampai silo. 야말레. Thank you. Nên new professor sila. Nhưng mà cho mình trả ra kìa. Tăng khai đau rồi này rồi. Nuôi phong lợn, nuôi tập phong lợn à? I might never be a knight in shining armor. I might never be the one you take home to mother. And I might never be the one who brings you flowers. But I can be the one tonight. When I first saw you from across the room, I could tell that you were curious. Oh yeah, girl, I hope